Akashbani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau. Lebak sinba thungbada ngashi ozagi numit pangthokli numit asiga mari lenena Rashtrapati na oza nifuga marida mana pidun ikai khumnab utkani. Karvi along yana warol kendra amasung Assam Sarkar gi marakta ngarang New Delhi da sahi tawnakhre amasung awang nongpok Rajesh Singh Chingi Rajesh Singh amasung Union Territory Singda hauzik oiriva COVID-19 vaccination gi matangda kendra ga khanakhre. Sarkar gi facility singda chahi tara nipan gi mathak miyoi singda COVID-19 gi vaccine lem na kapagi campaign lebak sin bathung da chathari bana na oirivis singna vaccine asi kapthokna ba amadi ate miyoi sing vaccine kapadusu mateng pangbina ba haizari COVID ki akiba leibana miyam na chection ba wat pegi thong sing tokpiduna yari ba makhai yumdagi chathokna lebiu tangai fadana chathoklabadi face mask upiu foot taru ki social distancing thambiu mai mit amadi khutsa toina hamdoktuna taru tanana thambiu COVID kamari lena ba e pausing amadi matengi namak national helpline number singna 011239780046 amasung 1075 ni aduga raizigi helpline number na 0385241166 amasung 180034538818 ni hauzik mapung oiba pau Varaki Rashtrapati Oramba Dr. S. Radhakrishnan gi mapok numit September mangabu lebak sin batungbada ozagi nimit haina ngasi palan tawri. Ozagi nimit palan Raizigi School Siksa Vivang na sindun ngasi Imphal gi konumamang leba City Convention Center da pangtokani. Thauram aduda Mukhyamantri Nongthombam Biren, Shiksha Mantri Sorok Khaibam Rajan Yaungna Mantri Singh amadi MLA Singh saruk yagani. Thauram aduda khangalaba oza sing da State Teachers Award yentokani. Ozagi nimit na lakpada Rashtrapati, Uparashtrapati, Pradhan Mantri yauna luchingba kayana miyam da maru oina Ozagi sinfam da leriba miyosing da IFF paujal pirakle. Kendra gi Shiksha Mantraloy na sinduna ngasidagi hauraga tha asigi tara fauba Siksat Parvali Singh nitara matoy virtual oina pangthokani. New Delhi da Paumi Singh da wangang bada School Education Vivaki Additional Secretary Santosh Kumar Sarangini na hai Oza Singh na lawriba thaudang singbu sakhangba amasung National Education Policy 2020 bu mangnom da pukhatna ba pandam da Siksat Parva ase pangthokpani mahang na hai hauzik faubada Oza koti ani hena COVID ki vaccine kakhre vaccine kapagi thaba hauzik makhata na chathari amasung school sing hanglaba matung da su makhata na chathaki gani Joint Secretary RC Minan hai Rashtrapati Ramnath Kovindna Ozagi numit kamari lene na ngasi virtual oina oza nifu kamari da mana yenthokani thoram aduna mana fanglaba oza singi maram da puthokpa documentary film amamam su utkani Manipur COVID-19 ki case nomo hantharakuna naba fagalapgi chang chada marfudra manga mapan yaure hauki bapung kumari da lena asin naba myo chani marfuga nipa naba fagalakhi ngarang myo lising ahum Chahum nifuga mapan test wigi manung da miyoi chahum sumna ahum nauna COVID-19 positive oiba thengnaki. Hairiba matamasta lena asina naba miyoi mari lekhide. Hauzik fawada laisit asidagi lekhidaba migi masing lising ama chatra marfudra taruk shure. Hauzik active case lising ahum chani humbudra nipan leire. Hauzik fawada punna COVID-19 ki vaccine dose laktara manga lising humpu chamri nifu matoi kapkre. Masing manung da laktara matoi lising marfudra humdoi chatre kun ahanba dose aduga lak ahum lising humpu taruk chatre kun matoi na anishuba dose kapkre. Raza sida hangdok liba tongan ba COVID care center sing da hauzik punna pamung lising ani chatre jangkai mapan hangduna leiri. MLA has dingon hairi Miyangi Kolau Haibasi, Isogi Kolau got chap manay, Marmaduna, Miyangi Apama sing Tungana Bahona Bahaibasi, Miyangi Mid or Ribasingi Togdani, Wafamasi, Lutan Kuno the Pangtok Patoram Amada, Emily na Fundo Kibani. Assam Rifles Loktak Battalion, Churachanpur Zilagi Tubong Kunganga Leba, Sangyang Mount in Children Home the medical camp among Rang Pangtokre, medical camp atu the Angang Singda, Lubanan Bing Matang the Bab Tanki Amadi, Hitak Tangtak Sing Su Yen Toki. Nehru Yuva Kendra Sandilna, District Administration Tenopal Kusam Narga Ngarang Azadika Amrit Mahotsav Fit India Freedom Run to Pangtokre, Lamzin Adu Tenopal Deputy Commissioner Pravin Singh Lamthaki, Lamzin Asigimaru Pandam di Haksang Fan Amadi, Nadik na Lehena ba Pausel Pubani, Tabiri ba Pawasi Akasvani, Imphal Legini. Aityahasik Orba Karvi along Yana Warong Rang Griha Mantri Amitsa Amasung Asangi Mukhyamantri Dr. Himanta Vishwa Sharmaga, New Delhi da Sai Tongna Kre. Thoramadu da wangang bada Amit San hai yana warot asina Assam amasung Karvilamdam da
puwari da sana ge mayek ni iduna le horagani mahang na hai lalulu manga ge kada lising ama henbana khulai thadok tu na mahausa gi punsi da changjara khre Griha Mantri na hai Borolan Agreement Brewery Agreement natraga NLFT ga yanakibo wafam singi chada marfudi sarkar ga pikre Sri Amachan hai Borolan gi yana warul gi ayamba sarukti tunglabra hai na khali Ashangi Mukhyamantri Himanta Biswa Sarman hai yana warol asina lamdam asida santi hanjan bada chawna mating oiragani amashung masi mai pak amani yana warol asina lamdam asubu hena chakot hanbada mating oiragani yana warol asigi manung chana karbi lamda hena chakot hanaba lupa koti lising amagi special development package ama chahi mangagi manungda Rajya Sarkar amasung Assam Sarkar na piragani Kendra gi Health Secretary Rajesh Bhushan na sababati uduna awang nungpuk Raja Singh, Chingi Raja Singh amasung Union Territory Singh Mihut Singa awang wataki mipam mama pangthok tuna lamdam asida hojik odakliba COVID-19 gi vaccination gi matangda khanakre mipam aduda Manipur, Arunachal Pradesh, Assam, Meghalaya, Mizoram, Nagaland, Sikkim, Tripura, Jammu amasung Kashmir, Ladakh amadi Uttarakhand gi Mihut Singh yawki Rajya amasung Union Territory Singh asida chahi taranipan amasung matakta leiba miyosingda COVID-19 gi ahanba dose gi vaccine kapthokpagi tangai fedabal lay Mahang na hai Assam, Manipur, Arunachal Pradesh, Nagaland amasung Meghalaya na chahi humpugi matakta leiba miyosingda ehenba midang changna bohona gadabani maramdi chahi asigi kangrupta leiba miyosing hidakapagi chang nemle Yamna singthan ngai oiba khongthang amada Bharat na hausi fawada COVID-19 gi vaccine dose koti humpugani pan hena kapangam khre hausi fawada vaccine dose koti humpugani pan la kuntra tre lising kuma pan hena kap khre Haksal Mantraloy na ngarang khakta da vaccine dose lak humpugani to lising kun manga kap khi hausi fawada healthcare worker koti ama lak marfugani pan lising kuntra frontline worker da koti ahum lak tara ni pan lising humpumnga tika kap khre Imphal ngasi fongba pause singe maru ba pawgi dama hozi Wahengbam Rajesh leire Rajesh Tagachari Chitrabhanu UNC na Nagagi CSO Pumbagi oiba mifam Kokre Hill Areas Committee da hapsin kiba MLA Nipan gi membership chanahan kidre Speaker da pisin kiba Congress MLA ahungi application handokre Purup Masel Marakta Tokhai hanba yabanaba Speaker gi order handu haiba Congress gi wafam na sanalaiba ki ahanba amasung anisuba headline tori Hill Areas Committee ga mari leneba pau Manipur Mail amasung pongna phonggi ahanba headline tori pau si huyalan pau the banner headline toduna phongli aduga Irei Park Isel Express Imphal Free Press kina anisuba headline tori Petrol diesel the lower value added tax hantan kri haba pauna Isel Express ki ahan headline tori Karbi Anglon Yanawarol Naidili the sahi to kri haba pau Imphal Free Press ki ahan headline tori aduga Manipur Mail dana anisuba headline tori Manipur yauna state marida BJP ki lengak sasan halakigani haiba survey report ama naharugi thokdang gi ahan headline tori Policy People's Chronicle gi anchor kalam da supongre Sarkar gi cabinet mipam pangthokre awangba posting mentionaba khanakre haibisna naharugi thokdang gi anisuba headline ori Rajya gi mantri mandolna school tara upgrade to yare post regularization yare haibisna People's Chronicle gi ahan headline tori Ukrulda sada kuntaruk dasmik mangagi sangda positive oiki ukrulda test positivity hengalakli pung kunmari da mioi mari laikidre anoba positive case sahum ahum thenaki habisna sangai express ki edition animak amasung Ireipa ki ahan headline tori aduga People's Chronicle gina anishu headline oiri post me am lobada cabinet ayaba pikre haba pau sangai express Manipuri gi anishu headline tori Manipur Human Rights Commission gi ahan report pisingre haba pau yelan pau narugi thokdangi anchor kalm da phongli transfer order to natraga oza mahut numinini gi manung da tharak trabadi akan ba khongjang changsil legani heba Jiribam District Manipur Students Federation gi wafam ama Isel Express ki anchor kalam da phongli Olympics the silver medal lorok kraba mirabai chanubu Griha Mantri Amit Shah na okre haba pawma Manipur Mail gi anchor kalam da phongli Assembly Speaker na constituency gi wangma de MLA Nipan bu Hills Area Committee gi member hapsin kiba Governor intervent to you haba ojoi gi wafam narogi thokdangi anchor kalam da phongli Chitrabhanu Thagacheri Rajesh Loshilakpada COVID-19 degi ngakthoknaba face mask upa futaruk adna leiba khutsa amadi mai mitarutana na thamba haiba achamba thong ohumasi ngakna chatpinaba amukana ningsingjari aroibada maruiba pau amukhana Lebak sinba tungbada ngasi ozagi numit pangthokli numit sigamari lenena Rashtrapati na ozani fugamari da mana piduna ikai khumnaba utkani Karbi Along Yana Warol Kendra amasung Assam Sarkar gi marakta ngarang New Delhi de shahi tongna khre amasung awang nungpo Raja Singh Chingi Raja Singh amasung Union Territory Singh da hozik oriba COVID-19 vaccination gi matangda Kendra ga khana khre Paul Wizare